Ngashi numidawaram phongkhiba tungan Manipuri sifungsingdagi maruoibi ipausing miyamna thamjigi ahanbada pandam pausidagi khongasaraga study tour satpada accident thokpadagi oza ani yauna mahairoi taruk leikhidre oza amana leknari leikidraba singna lupa lakh manga ka hena soklaba singdana lupa lakh ama khara sokpadana lupa lising yankai lengana piragani minister Yairipok top Singkhada liba Thambal no Higher Secondary School gi annual study tour satpa mairoi singna tongba bus amanga se ayuk pung 12 tabduwaida None district ki Zawjang Tek Police Station konba nungsai tuibung khul mapad accident thokpadagi bus adura tonglakiba nupi mahiro yauna miyoi ni pan lekhidre miyoi ni furom na asu opan nang lehri ngasi Thambal no Higher Secondary School gi mahiro sing study tour oina tungan bus ani da nupi masa madi nupa masa singi tungan khaidok tuna None district ki manungsan ba lei matak ta sakhibani adubu laibak thibidi bus ani edugi manungda nupi masa sing tongkhiba bus MN01 2112 adu Yaugadaba kilometer amarum watlingaida singi angambadagi thaudarakpada bus adugi steering fail oibadagi laibak thibe accident thaudo thokibani hairi Thoudok thokpamda Khopum police ki team sangsinduna manak nakpada leiba khunja singa loinana soklaba singa du kanwegi thabak sataki ngasigi laibak thiba thaudo adu Leikhidaba sing adu school asigi mahiroi Yairipok sipai lekai digi Leisram Roma sei 13 Yairipok toptagi thangjam singkhai lembi sei 13 Konthaujam Poirei Khongjin Yairipok-tagi Konthaujam Menalia sei 13 Yairipok-tagi Moirangthem Doli sei 19 Andro Khunau Torongbam-dagi Panjabam Rita sei 13 amasum athoi amadi school asida oza oina leiba Thoubal Saval Tongbadagi Sansam Kisan sei 39 amasum school asida warden oina leiba Yairipok top-tagi Yumnam Midubi sei 92 ni Amaramda Manipur gi Minister N Birena Jenims Rims amadi North AOC da leiba Ras Midisti da hakthengna satuna asokpa singi phiba miyeng singkhre ngasigi khongsat aduga mari leinana CM na phongdokhibada ngasigi thaudo si yamna leibak thiba thakdoni bus amadi truck sing yauna passenger puba gari khudingmakna ningtham thagi matamna maru oina singi mafam singna satpada laisil thabana lambi gi kudung sadaba sing thokpadagi oithokpa leiba maramna yamna section haningi Tangai padana sataba yadaba sing khaknatana yariba makai ayu anganbagi matamda gari thawbigano haiki makhatana taraduna ngasigi lebak thiba thaudo adura khunja sing yauna police ki personal sing amadi health department gi official sing mateng pangkhibagi damak thagat phongdorakli se minister Leikhidaba sing awabada saru yaraduna Leikhidaba sing imung manung lupa lakh manga mateng panglagani Kahena soklaba singi oina lupa lakh amamam piragani kahena soktaba singi athubagi oina lupa lising yankai mateng panglagani haki loinana rims amadi ras midisti yauna tungan hospital da hauji leng sathariba asokpa sing mari lenaba doctor nurse amadi staff sing section yengsin biwadi Nakalamaromda education age ki director El Nandakumar thokiba office memorandum amana mathang sei kumja english singaniga kungo humdogi January gi sasat tara phawa school excursion Satpada athingba thamkhre hiramasiga mari lainana education age ki director na lainga ki school sing yauna government aided private amadi non aided school sing ge principal amadi headmaster sing khankhre director gi office memorandum aduda makhata na palibadi lainga ki yathanga sibu ngaktaba mari lainaba principal amadi headmaster sing na pamdaba thaudok sing tholakpagi thaudang masana pugadabani hairi amaramna ngasigi laibak thiba thaudo aduga mari lainana Manipur governor La Ganeshana awaba phongdorakli Governor ki awaba phongdokpagi serol aduna hai Thambal no Higher Secondary School ki annual excursion satkiba mairoi sing None district ki nungsai tuibung village mapara accident thokli haibigi pauktabada aduki matik nuaitaba phawi thokriba thaudok laibak thiba thaudok aduda miyoi ni palum lekidre miyoi ni furom na asu apanangle medical team sing rescue operation yaunaba mapam adura sangsinkhre asu apananglaba mairoi sing state asigi tungan hospital sing pukatuna Laying sathari hairi governor na makhata taraduna Leikhidaba singi imung munungi awabada saru yakhibaga loinana Leikhidaba singi thawai na mapugi manakta ingna singna leiruba oiresanu hainasu thawni jakhibaga loinana asu apan nanglaba singbu atubada phagalakpa oiresanu haikenasu pausna makhata na phongdorakli atopa pawman amukona awaba phongdorakli Thambal no Higher Secondary School gi mahairoi singi annual study tour satpada Khopum area gi Zawjang Tek area None district yorakpada thokriba lambi ki lebak thiba thaudo amada mahiroi masing yamna siba mandi sokpa yaukibasi yamna thamoi sukngai oiba thaudo amani thaudo asina Manipur miyam gi thamoibu kaphale Leikhidaba mahiroi sing amadi soklaba singi mama mapa imung munungi miyoi singi maphamda
khangba waraba saina ama piduna thamle harau harau school gi study tour satkani haina satkhraga siguma paw stabad imung manungi laikai gi manipur miam gi mikap mirau khol tengtha na woina ba kayan ninduna lehore thamoi shoklaba lebak thiba thaudo sida all manipur united club organization amokona yamna thamoi sukna nuwaita ba phungdorakli loinana imung manungi pungamdraba awablasu amokona saru yazari haina su phungdorakli atopa pawmana tongzai maril lambi national highway onthok lambi siem lagani haina lauthokrabasu sembidana leidi kunjasing thambal no higher secondary school yari poki study tour satpada leimatondagi leimatak phawbagi lambi de accident thoktuna hausu phawbi oina miyoi tare lekhidre nifuna aso opanakre aso posingi marakta aruba phiam da lekana yauri lambi phatabaga loinana kilometer taruk lom yungna thaudarakpa lambi oibena lambi sida accident ka hena tawit thokli lambi sibu sarkarna atubada sembinaba khungi chairman gi maikeidigi apil torakli thaudo sigi matang ngasi manipur press kapta pangdokiba pawgi mifam amada long cycle gi chairman karidon gonmaina phungdokibada ngasi numit jungba pung 12 rom taba duwaida thambal no higher secondary school yaripok impal east ki study tour lakpada long cycle pa 3 yamna tamthina accident thoktuna kudakta miyoi manga shire lambi da miyoi ani sikre thaudu leimatondigi leimatak phawba lakpagi akumba lambi da thokibani driver na haibigi matungina bus adu black yadabana maram moiraga accident adu thokibani hairi bus ani lakpani bus amadi karisu tawdre akaya toy thoklaba bus adu khunja mayam sangduna inkale amasum bus amada tonglakpa miyoi sing kumthalaga asokpa miyoi sing adu bisnupur hospital puduna sakhi thaudu osi yamna nuwaitaba thauduni mamangdagi hauna tongjei mari lambi asida accident thoktuna miyoi kya lekhidre leimatondagi leimatak phawbusi makhada kumthaba khakta oibana pot arumba yawba gari lakpada black phaduna kilometer manga taruk hena kumlakpana black sagatpadagi black fail oiduna accident tawi accident asi yamna toina thukli pawsi photo yawna manipur gi minister utuna lambi sembinaba hanjin haikre dubo thabak oina kari su pekhatpiduna leidi election mamangna tongjai mari lambi asi national highway onthoklagani lambi semlagani haina dilak thokre adubu minister amadi pwd ni yamna thasadana leidi singtam amatani hairaga thabakti amata pekhatpidre maisu lakti isingsu lakti lambi thongsu yamna patti tongjai maril da masi yengnaba miyoi kya lakpana lambi se thubana mari lenaba minister na honabiyu lambi asida thokliba accident sing asi lambi phatabigini maram maduna mari lenaba authority amadi sarkar na miyeng sangbiduna athubuda lambi sembiyu haina su appeal tokhi makasa tharakpoina to papawna manipurna north east region gi 5G internet service phangba ahan state oire chief minister ngasi 5G internet service launch tobigi thorama minister secretariat hall pangtokre airtel company gi CEO Rasnis Barman Lusingti Mama Yauna Pangtokiba Thora Madura Manipur Lenga ki Chief Secretary Dr. Rajesh Kumar Madi Lenga ki Makok Thong official kya susar yaki Manipur Lenga ki Department of Information Technology na sinduna pangtokpa Thora Madura Chief Minister N Beren hai ngasi launch story ba 5G internet service asina state asida kana ba kya piragane haujima ko ni Impal East amadi Impal West district ki mafam singda 5G gi service panglagane masigi damakta mafam singa sida Airtel gi small cell 40 install tore 5G services asima pung fana function torapa matamda manung hanjinba mafam singda leidi pa miyam gi ana leng gi thabak thoram singda kana ba kya pigani loinana agriculture yauna tuan lam singda kana ba kya piragani haki amaramdana Sengmai PS ki nauna saba washroom manga drinking water tank ama sangakre swadi Impal East District ki manung sana laiba police station ki infrastructure sing samgat pegi manung sana Sengmai police station ki oina washroom manga amadi drinking water tank ama district asigi ASP KSA Shibakanta IPS na sangadan kusinakre sangabi ki thoramadura Manipur Police Housing Corporation ki special contractor Y Subhas Maite amadi Sengmai police station ki Oshina presidium member oina saryaki thoramadura police station adu ki officer singa masum personal care saryaki Sengmai Police Station ki OC na mafam asida ngasi khusinarakliba washroom asina nupi police yauna personal singdi hena khudong saba pangalagani loinana hana khudong sa daba kya lerambadu ko hwanma ngamlagani haki special contractor Y Subhas na phungdoki bida ahanba tangaki oina apunba PS nipanda sengbat bigi thabak pekhatpani masigi manungda ahanba oina Sengmai PS ki oina washroom manga amadi drinking water tank
ama si saba loiduna ngasi kusinabani makhatana wat horiba police station singda sagalliba singasi watuba matamda loisinduna kusinaragani haki thoramaduga mari leidana Imphal West District ki SP case ashiba kantan hai matam gi matungina police singasi infrastructure semgat mathau tarakpana thaba si pekhalapani makhatana sa awat apasing atuba matamda semgatuna kusinaba ngamna bohonagani Imphal West District ki oina law and order gi phibam phagalaktuna shanti leiba district am oiba ngamle district asida pamdaba Thoudok thoktana bohona yaba hona khigani haina supongdoki tungda project asigi atien matamna quality leina thabak tawduna matam sana lusinabagi damak Manipur Police Housing Corporation gi special contractor Y Shubas bu thagat ba phongdoki ari makasa trak point na to papomna minister led pauna Myanmar border manakta police outpost marisana ore yum tambaga loinana khuzai rok lairok turel singgi campaign hawdokra hari Indo Myanmar border paringda ngaksin ki thabo kan khatnabaga mari lainana nauna Manipur Police Outpost mari shanba ngasi Tribal Affairs and Hills Minister Letpau Hokipna Foundation Stone maikum hangdokre loinana numit kunni sukna sathagadaba More border town yauna CLIB khuzai rok turel singgi campaign sungasi Minister Letpau Hokipna hawdokre nauna Police Outpost mari sagadoriba Indo Myanmar border paringi mapam singaduri Howland 5 village Sunrise Ground Muslim Basti Kwaktha Khunauni Police Outpost mari sanabagi Foundation Stone maikum hangdopigi thoramadunga si More border town gi manungsanna Howland 5 village ki playground pangthoki thoramadura Manipur Police ki ADGP Clay Kongsai IPS IG Srimati Asin Hakib IPS Tengnapal District ki SP Golian Mangamadi additional SPY Premjit Nasingbu Saryaki Thoramadura Saryaki Basingi Maraktagi Kangalava Ahaloiraba Nupa Nupising the Christmas ki gave proposal people Gulina Lupalising Amamam Su Minister Lepa Hokip na Kudul Namki Amaramda Kuzairok Lairok Environments Protection Committee na numit kun ni sumna sa tagadaba turil singmagi campaign hawdopigi Thoramadu More Ward number 9 manungsa na Leiba Laizon Tra Complex Committee Council More Hill Tribal Council More All Community Developments Organization Manipur Muslim Council More Amadi Cookie Sip Association ki tungan besip kaya loinana mga sub Assam Rifles ki mamang na turil singmagi campaign adu hawdopigi Thoramadu Kuzairok Lairok Environments Committee gi Table calendar su minister Letpa Hokipna release tauki Thoramadu minister na phongdokhibada ising haiba turel haibisi zat bizalete ising kanba haibisi miyobigi punsi kanba ga samane More da leiba KLEPCO na turel sim ki pikhaliba khongthang asi mapung pawana mating pangba loinana More gi miyam nasu turel sengba sida puna mating pangmina dana lunan ba turel oina honasi Nakalamoramda Laizon Club Complex to go to village 2.0 Gimiyang Makhada District Social Welfare Office Tengnopal District Sinduna Tengnopal Kendra Gimanusana Laiva Beneficiary Humdraga Turokta All Expansion of the Minister gi Widow Scheme gi Kartsing Tribal Affairs and Hills ki Minister Letpa Hokipna Yentoki Thoramadura Minister na Phongdokibada Tengnopal District ki Manungsana Laiva Al Oiraba Amadi Mapureba Leikhidaba Singi Phangkom Tokpa Pension Phangdana Lairibadu Phangalagani Hainasu Phongdoki Makasa tarak point na to papawmana mau praja sing hauzik thengnari ba awa kya gi matang na UCM ga CM ga unaduna wari sanakhre United Committee Manipur UCM gi President Jai Chandra Konthawjam na lusing ba mute kangbo mana garang si Minister N Beren ga unaduna wari sanabaga loinna hauzik oiriba mau gi watho osigi matang na si Minister da memorandum ama pising kredi si Minister ga unaduna wari sanaki ba du hauzik sapona sangsileba khongjang asina mau gi praja miyam na piri ba awa si state asigi marakta wari sanaduna wari sin purang ba UCM gi mekedi gi taksin ki hadi panbayai sapona Manipur gi mau miyam Nagaland gi angami na khundab mapam singda sanglak ba yaro hena hokiba December 15 dagi athingma thamkraba matung pam ta Thoudok kya thokibani maduna maram oirega ngarang Nagaland gi Dimapur da panduna lariba mau miyam Manipur lengana Yalip Thoudona Imphal gi Bir Tikendra International Airport purakraba matung mauda thinkrabani hanisu pausna pali Makasa tarak poina manaba pauksi digi to papawm street vendors sing morok mahi kapsin ba condemn tawri inupi maru ngarang khoirambal kaithil temporary market ki street vendors sing matak CRPC gi section 144 Zaribigano municipality ayaba pikraba temporary market ta famjaduna imung pujari bisingna ingna haijaba salubada akan irang hobugum yamna violence tharakba samjarabi imaibel sina morok mahi silly grenade kap tuna tan khaibi bigi thawong asi all Manipur nupi marupna kanem tawi adugumba nungsi haitraba police ki thawong aduna nupi masing naidana wanthaki amasum kayaman asu apanyaki masimak yamna lenga ki police price oirakpigi sajana hainingi
Kaitel Pamba haibisi lairabaduga senthok lambi leijadaba mina tawbani makoigi haibu masagi law inkol thajaba mahi marong khara dang natragara mingondagi tiklaga puzarako polam sing yonjabani madudagi phanglakpa senpham sinong khara na imung puribani amasum mawa mapuroibabu mahi haitabasu yoramadi yai adubu laingaki lupa la kun kunthra da thabak leiba ngamjadaba sinmi oina sel tanjabani maduna nongmada lupa lising tanba yabnati aduga mawa mapuroiba leikidraba naduna leiba kyasu yori adudi makoi karamna hingani Kaitel Phamdaba yaraktre street vendor tawbada police ki saipu kya nanglabasu nungsagi maisana kahatlabasu Kaitel Phamdaba yadi madu hingnaba lambini sara talibani sibadi yadabagi tawjaribani masi sukhang khangdana Kaitel Phamba leirabadi hekta multi storage sagi supermarket onge madu tawbada sale crore lem hogane have wakal si tawbiganu aikoi imai bel singhana hingan khisi sel tanbagi khankhino thika tawbagi wakal toksi Kaitel Phambabu pung taruk phamlaga oibi yakadra sarkar gi employees ma pung khara phamlaga thagi tolop soidabi du nati yoliba pot adu hek sitri phawa yongadoribani makoina pamlibi nungthil pung manga taruk phawa sangdokpiyo haijabu eramgani hanspali Makasa terak poin nama semlusilak poin pandam pauksi di ketian ma pau mana nupi nupa ke right mana ba lokia ma Indian Constitution putok la besunga si fawa lo singadu pangdana lady Advocate Rajkumar 16 days of activisms against gender based violence campaign gi makasa terak poina Women Action for Development amari Southeast Asian Institute of Rural and Agricultural Management Shairamani na punsinduna gender based violence in Manipur haiba hiramda nomugi oiba awareness program ama ngasi langjing da leiba Shairamgi conference hall pangthokre awareness program adu Shairamgi principal professor Hais A Shekhar MU gi professor Dr Singlen Maisnam Impal WS ki Child Welfare Committee gi chairperson advocate Thiam Rajkishore United NGO Mission Manipur gi secretary Urikhinbam Nabikishore amadi Women Action for Development gi secretary Mangsatabam Sobitana president member oina saruyaki hadi aduga hujku ina di mem pau samatanga solution jarage masum mem punna nobab di ngaminasi